Imphal Guwahati ki bus service nongna haudokiba asina hana flight company singna miyamdagi lowningba maongda sel laurambadagi thengnaba awaba du khara makhaidi kokhanba ngamlagani haina se minister Yumnam Khemsana hairi wafamasi Kaksing district ki Wabagai Higher Secondary School da nauna saba left toilet amadi classroom sangabagi thoramda phongdokibani Manipur ki Education Department na Samarga Siksa Manipur gi Strengthening of School gi Makhada Lupa Lakh Marfudara rom sang na sakiba classroom sing amadi toilet changabagi thoram aduda Wabagai constituency gi MLA Dr. Usam Deven yauna maruoiba miyoi kyaso sarugyaki thoram aduda se minister Yumnam Khemsa na makha taraduna state asida thokiba irang asina maram oiraga sing amasung tamda sathok chasin tawbada lairamba khudong sadabaduna maram oiraga maitei singna Manipur gi wangmada thabak ama satpada flight natana atoppa upai leiramde masigi khudong saba lauraga flight company singna miyamdagi lowningba maongda flight ticket ki maman ka hena wanga lauri hiram masida lenga ki makaidagi se kyarak ikrabasu ngasi phawba madugi kanaba irei leitre adubu ngarangdagi hauriba bus service asinadil Lairamiba miyam gi awaba singa du kharada oirabasu soidana kokhallagani haike se minister na Wabagai constituency gi sakhot thaurangi matangda makha taraduna hai anauba lengak laklaba matungda Wabagai constituency da lupa crore piduna lambi semba hokre athuba matamda atoppa crore taragi lambi sembagi thabak kharasu pakhallagani haike Thauram maduga mari lainana MLA Devena Wabagai lamkhai area da bank amata leitriba si athuba matamda bank ama thamlagani masigi mathau taba thabak sing lengak asina kupna khanaraba matungda thabak oina paikhatlagani haiki Sarkari school pagdadma haibasi aikoi achoba challenge ama koi hoi infrastructure moi daba khotaba mayam do koi khudam jana simba ngawdaba kaya su leramani adu ai wasti hoi law de leramina mana ayam bai yengeli to awara pa kaya lerasu taraga mateng pangsage wabai ki industry dum chaw chawa kui bidana koi law de na aibadagi pakro mar me or mama ki handaki koina tha taru simanunda pakro mara ki labi sembal were to ga tigada sindu bil so mena pigre amukasu koi law de na labi sem da ya de na koi lisama pide pakro tala khara hela koi bar male adusu athu bamadanda nu su pata he koi ga loya ai law de na tor semani ro ingres thamjari